Lakhipuronline putok saba Mars ki tang mari leibak pokpa numit ki Khomjinba Pao tabirasi. Ahanbada maruoiba Pao. Class 10 ki parikha da wahangse leak oikraba matung ngarangsu Class 12 ki parikha gi wahangse social media da viral oikre. RK Sanahan Bichanuna iba yellow mini aikoi lairi baksida haini mingthonba isei saireng lairi ka mapongkre. Laibak asigi turel singda phangliba nasubi masing thidokre. Laumi singna brimeto technique sijanatuna pambi amada khamena sinbiga khamen nga punna palan kre. Blue Ghost spacecraft maipakna Mars ki tang anida thagile maida thungkre amasung taramapan suba thokcham radhamani Memorial Senior Open Football Tournament jiribam da hodokre. Hauzik mapung oiba pau tabirasi. Council of Higher Secondary Education Manipur Kosem na lauba Class 12 ki ngarang Physics subject ki wahangse ngarang porika haudringe ki mamangda social media da viral orakhiba gi matangda mahiroi lup de samna asumna wahangse likoi bagi thabak ase da chenari pamioi sing lengakna akan bacherak lokhanana bahai kre loinana council gi magi dagisu porika haugda ba minute khara gi mamangda hairiba physics ki wahangse viral chatle habigi matang asida ticket pinaba cyber crime da wakat khre hairi panbayai kharani mamangda su bosem na loba metric parikha ki humni chanma nimita social science subject ki wahangche leak oikiba ki wathok su laikhrabani Khana ngasi phaw pangthok liba class 12 council of higher secondary examination manipur na loba class 12 ki exam gi physics hariba subject si thokpa numit se ngasi ni ngasi thoiba subject si gi exam hawdoriba minute khara walingai da akoi exam si pung ayugi pung 10 dagi hawbani adu akoi da phangiba kano si question sina mapan gi minute 30 ga ni panda whatsapp amagi WhatsApp group में कुछ फंगी हाई WhatsApp group से कोई class 12 कोसेम 2025 है ना लाइव WhatsApp group से दा हाई बंगसी थोड़ी बा सब्जेक्ट से की क्वेश्चन से कोई फंगी बनी मतंग स्वयं लक्षणी वापन दिखाई ना कंदा कोई से होगी बा नरांग मुक्तसु class 10 की एग्जाम दा क्वेश्चन लिप वही मेरे सेना बा मियो यानी आरंभ अदा अपोइना सेना में से स्कूल दुगी AOC ओइना सेनाबा AOC ओइना ओइबा अदुगा ओइना वाइस प्रिंसिपल ओइना थौपुबा मियोइनी यावना पुलिस ना फार काना होजिसि पुलिस की कस्टडी लेइनि सिगी फिबंसि लेरिबो सिफावदा थोइदौना नासुंदबगी मोंगदा ngasi sumu hek nonga ba ngasi sumu ngasi ayuk amu ngasi thoiba subject sigi question se mungli oi taragadi akoi ji khunai sida leiriba education gi masak si karamba phibam da leiri se koi chongwang mu etare aduna sida koina WhatsApp group sida thenai si forwarded many times sai bane pung mapan ge minute 30 ga nipan sida forwarded many times sai taragadi question se karamba matam dagi koina leak or padage se chongwang mu oi etare no hang an ba police station sidagi question je helo korpaga adum thadora ra haibadune ba koi da phawjari jeta adu sumai sum exam kudimaki subject kudimaki question leak se sum oi khala taragadi koina hojik ji pangthoi ba class 10 amsu 12 ki examination se masi pangthok tabna pharabra ojasu integrity letaba mama ba oi sing su masa sing se lain thina pahalakanda exam ma pung pha ba exam mo ohen ga bi wakan su khandraba aduga mairo sing su aina sahi ma chunna tamiba ihei sing myang se masi aina kayam yang na thangage kayam yang na hairage haibagi changengwa ni haibase masi phaw ba khanma ngamakraba ekoi punai se masi dai ekoi gi mai masing tambagi kamona se ekoi thupjan gi na phara ra haiba wahang ma de sound of hawi alna akoi masi tarai na lobom thokte section khudimak ta leibiri ba khudimak na masi ekoi hanjan hanjan appeal tawraga su lakchare sigumba yamna tawhoi daba thaba ma tungda lakadori ba ekoi gi miro se masi mutki ba ba mang gi ba gi phibam ma lai lakko se masi ekoi punna thengnamina kanda masi gumba sidagi ekoi kanna honamina si haibasi ekoi hanjan hanjan hairaga lakta tare adugo hanjan hanjan hairaga su tawgena khanba yawna tawbu man ba ma yaw re tare aduna Paliba, ekoi hoju si leiriba state government su mapungina chief secretary gi lising makhada tongan ba education mari lenaba department sing board council oibe board oibe adu education s ki thoguriba singna asigumada senari ba aran oi dawra senari ba miyoi sing se masida chapchaba parama tambiba matam yaure habduma ai thamjage aduga
All Manipur Kidney Transplant Patients Welfare Association gi President na masagi anaba manamara moiduna leikidraba tungda hangduna leiramba President ki thau pubina bagi damakta Association asigi athuba Executive mifam mapangthoktuna Yumnam Satyabratabu anauba President ama khandriba phauba Acting President oina ayaba pikre Association asigi ariba I card chahi asigi April gi tang amadagi chanararoi hairi aduna Association asigi member singna I card renew amadi anauba ming changadaba sing chansinbinaba All Manipur Kidney Transplant Patients Welfare Association gi Media Advisor Dr. Phanjobam Lanajina khangalakle Saireng basingi apunba loop sal imphalna sinduna RK Sana hanbi chanuna iba yellow mini aikoi lairibak sida haina mingthonba isai saireng lairik ama luang sangbamda leiba Liberal College ki Conference Hall da March ki tang ani nongmaijing numita phongkre Thoramda Sahitya Academy Manipuri Language Advisory Board ki convener Professor Rajen Toijambana mithunglen Lupasigi President Dr. S. Ibochobana mifamapu amasung AIR Imphal gi lyricist Sanglakpam Achau Sarmana ikai khumnaba mithung oiki Program asigi anchor na saknaraba isai mayak iba Waikhom Bihani na oiki RK Sanahanbi All India Radio Imphal ki Sairang basu oibana puthokliba lairik asi yamna phajai haina chief guest ki barol pipada Professor Rajan Toijamana panki hairi makhatana mahakna isai seirengi kanglon amasung karamna igani haibagi matangda sugaina thambiki Thoramda Sagnaraba lyricist Kaisam Kumar Sagolsen Bilasini Saisakpa Raghumani columnist Dr. Rajkumar Gunachandra Sahitya Academy Awardee Birendra Mangangna chingba miyoi kaya su saruk jaki Pradhan Mantri Sri Narendra Modi na ngarang Gujarat ki Gir National Park yangkiba kalunana National Board for Wildlife ki taret suba mifam pangthokre mifam manungda Pradhan Mantri na leibak asigi turel singda phangba dolphin hairaga paksana khangnaba nasubi ki masing phongkre leibak asida apunba nasubi ki masing lising taruka chahumga kunteret oigani haina panari hiram asigi matangda Rajya Nepal ki turel kunipan da survey pangthoke pawasigi matungina Uttar Pradesh ta khwaidagi masing yamna nasubi thengnaki aduga Bihar Nokchu Bengal amasung Assam gi turel singda su survey adu pangthoke mafam sing adugi miyoi sing amasung khunja singda dolphin ngak senbagi maroi bedu khanghananaba Pradhan Mantri na phongdoke Panbayai matamamada Barak turel dasu nasubi marang kaina lairamba thengnaki adubu haujikti nasubi amata uba phangkhidre Brimeto haina khangnaba thawong asina khamina sinbi pambibu khamen pambida kolom tausinduna pambi amatada khamen amasung khamina sinbi animak palhanba yare Varanasi da laiba Indian Institute of Vegetable Research ki thijiloi singa chahi kaya gi mamangdagi puthokki bathawong asi sijanaduna handakta Gazipur da paksana khamen amasung khamena sinbi puthokpa ngamkhre hairi Firefly Aerospace ki Blue Ghost spacecraft maipakna Mars ki tang anida thagi lemai da thungkhre Texas ki private company asina makhoi gi spacecraft adu Thagi Mare Crisium haina khangnaba mafam adu da thungkhibani mi yaudaba spacecraft adu tongan ba bigyan gi hiram kya da thijenanaba NASA gi bigyan gi polam taraga loinana January gi 15 dagi Florida dagi numit 95 ni chupna pairaba matung thagi lemai da Mars ki tang ani da thungkhibani All Jiribam Sports Association sinduna Jiribam Higher Secondary School ki sanabungda team nipan na saruk jaduna Taramhapan Suba Thokchom Radhamani Memorial Senior Open Football Tournament 2024-25 Sanaba ngarangtagi haukre Tournament asigi ahanba match ta Sunrise Club Kadam Talana LFC Lungrejangbu goal ahum suino da maithiba pikhi Match asida center referee da Nilkamal assistant referee da Iqbal amadi Javed aduga Aziz Haidarna fourth official referee oiki Ngarang sanaba hudukpagi thoromaduda All Jiribam Sports Association gi President M. Brajakanta, Olympic Association Jiribam gi President L. Ranjit Kumar amadi tournament asigi donor T.H. Biramani na mathang signa Presidium member amasung donor oina dais tapamki. Match asida LFC Lungrejang na toss ngamduna side khanki aduga Sunrise Club Kadam Talana ball kauduna sanaba hokki.
Sunrise Club ki Sanaroi L Jetlina Manga suba minita aduga KH Angambana kunmapan suba minita goal amamam chanduna half mamangda Sunrise Club na LFC dagi goal ani suino da mangjil thaki half matungda amuk Sunrise Club ki Sanaroi K Lenin na kuntraum de suba minita goal amaga chansinduna sanabagi apiba matamgi manungda Sunrise Club kadam talana LFC Lungrei Jangbu goal ahum suino da maithiba pikhi tournament asi babu parada leipa thoksom Joy Kumar amadi mahaki machin manau singna makoi gi leikhi draba pokpi thoksom Radhamani TV gi mingda kachaba tournament ni tournament asi gi ngasi nungthil pung aniga minute nifu manga taba matamda RYC Ramgai Janga Khasi Youth Club ka sanaragani Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Aroibada maroiba paw amukhanna Class 10 ki parikha da wahangse leak oikraba matung ngarangsu Class 12 ki parikha gi wahangse social media da viral oikre RK Sanahan Bichanu na iba Yellow Mini Aikoi Lairi Baksida Haini Mingthonba Isei Saireng Lairi Kama Phongkre Laibak asigi Turel Singda Phangliba Nasubi Masing Thidokre Lomi Singna Brimeto Technique Sijanatuna Pambi Amada Khamena Sinbiga Khamen nga punna palan kre Blue Ghost Spacecraft Mai Parkna Mars kitang anida thagile mai da thungkre amasung Taramapan Suba Thoksom Radhamani Memorial Senior Open Football Tournament Jeribam da Hodokre Lakhipur Online YouTube channel gi paw sandok chaba ngasigi oinadi matang asidaloi jare